Akashvani Imphal Chitrabhanu Chitrabhanu na pau pazari ahanbada maruiba pau Manipur COVID-19 positive oiba masing lising taratra chami kunmari yore laina asna sikiba masing na chamani mari shure Vigilance Awareness Week lising ani kun ngasi degi hore Pradhan Mantri Narendra Modi hari masamano nom lepchaba ngamba Bharat na malingi semilonda chawni itil pigidaba sakti ama oigani amashung ahum suba India US 2+2 ministerial dialogue ngasi New Delhi da pangthok lagani Laibas na maling elected oriba COVID-19 amayok tapun na amato na lanting nari lamdam sigi miyam na sakang narba miyoy kaya na so lanting asda may pag na pagdama Akashvani Imphal gi ipaw gi kuthang da mipum kudimang na arayba thong ohum face mask upa amaga foot taruk lamna na laibin na ba may mit amadi kutsa tuin hanok na tarutana na thamna ba apil tong na rakli saknara ba comedian Laisram Rangilal na asum na hay Aigi ming Laisram Rangilal ay nokfodi ay kangnariba pagi kanglubadugi artist ni miyam na COVID-19 hay na kangnariba laina laichat asi haujuk phawba laina laichat asidagi kannanabagi damakta hidak haibadi vaccine leitribana maramoiduna masidagi ngakthok nanabagi damakta ekhoina face mask upiba amadi mi amaga gi arapa foot taruk lamna social distancing thambiba aduga sapon noiduna kutsa toina hamdok biba loktin mapam sadana amadi miyam tin mapamda sitok bidaba ekoi kudimak COVID-19 degi kalhungna bigidamak section minerasi Housing mapung oiba pau Manipur COVID-19 positive oiba masing lising taratra chami kunmari yaure lena asna sikiba mashingna chamani mari shure COVID-19 Command Control Room na ngarang numida waram thoki ba chero laman hai hoki ba pung kumai da mioi chani hum phone to no positive oiraki hari ba matam asta mi chani naba faduna discharge tawki masi tharga puna naba phaki ba masing lising tara hum do subna yankai tere shure naba pharapagi changcha da hum budra mari 10.8 ahum yaure chero adun hai hoki ba pung kumari da Imphal isegi mioi mari amasung Imphal West segi mioi amapunna mi manga sikhi masigilone na COVID-19 positive oiduna sikhi ba masing chamani puga mari shure Vigilance Awareness Week lising ani kun ngasi degi haure Chayol palan asi November ani fabo chathagani kumsi sehigi chayol palan asigi nungi wakalondi Vigilant India Prosperous India Highway City Vigilance Awareness Week asi October kuntrama toida tariba Sardar Vallabhbhai Patel gi mapo kumang kamari lenina chahi khudingi pangthokpani CBI na sinduna vigilance amasung anti-corruption gi matangda namit humni gi jat oiba jati gi mipam amanga sidagi pangthokani mipam adu ngasi numidang wairam Pradhan Mantri Narendra Modi na video conferencing gi khotang da hodokani mipam adu haudopada Kendra gi Mantri Dr. Jitendra Singh wangangani Manipur Vigilance Awareness Week ngasi dagi pangthoknari chayol palan asigi saruk amo oina Akashvani Imphal gi officer su ngasi vigilance awareness gi wasak lawki We, the public servants of India, do hereby solemnly pledge that we shall continuously strive to bring about integrity and transparency in all spheres of our activities. We also pledge that we shall work unstintingly for eradication of corruption in all spheres of life. We shall remain vigilant and work towards the ground and reputation of our organization. Through our collective efforts, we shall bring pride to our organization. And provide value-based service to our countrymen. We shall do our duty conscientiously. And act without fear of failure. PIB amasung Regional Outreach Bureau Imphal sinduna ek virus series da var ki matang da webinar bangasi pangthokli webinar adu da Sardar Vallabhbhai Patel gi punsi wakhalon
Fidam amasung mangna tornba thabuksingi matangda akhangai gyana wa ngangani resource person oina scholar amasung freelance writer Dr. N Premi Devi amasung senior journalist promote ningombamna saruk yari webinar asida awang nongpok lamdangi rajya nipan gi PIB amasung ROB branch officing su yauri Manipur sen batungna handak numit karani nong kana chukiba aduda Senapati zila da chingning khaiduna national highway gi saru khara namthaki badanatna laira balongmi sindusu chawna awaba mayong na hale ekhogi Senapati pangmi e hekinin hai khawdok laga yene na bathamba phoboi sing paktakna na mang takle amasung yai beloira ba pho mayo thokduna pulap mangba yaure longmi sinne chehi chumna hona jarak papumna mak aremba tare hairaduna laira ba longmi singi awaba ko hanbinaba tangai fadaba thabak sing lakhwat binaba mari lenaba authorities ki puning jingsili Ekogi pangmin hai Senapati zila gi khongnem thanada Imphal Dimapur National Highway gi saru khara namtha ki duna lambi phong raktaba adu chatpa yana na ba anobo lambi kakduna semba hore hek yaba makhe atuba matamda lambi phong na ba authorities na kan honari adubu gari chatpa yana na ba semba loibada numi kharani di changki gani hairi Lagli bamara chemical ga mari lene na Thoba District Police na ngasi ayu angan bada Lilong Turel ahan bi amasung Kalaikong area da thibum bi tabak chathaki pune yum chamat Tara rom da thibum mi chahum lemna lom verification toki hairi tabir ba pawasi Akasvani Imphal dagini Pradhan Mantri Narendra Modi hairi masamarondam lepsa bangamba Bharatna malengi semilon da chawni itil pigedaba sakti yamu oigani Mari Shuba India Energy Forum gi mipum hogdol oduna mahangna hai Varaki energy da malem da sakti pigani Sri Modi hai energy security haibasi ekhogi honabagi mapungoi basaruni rebas da tungi energy gi asayam na lei Pradhan Mantri hai Varaki energy sector asi growth da yumfam oigani amasung udyog amadi akobegi pibam da akaba pidaba energy oigani Sri Modi hai energy haibasi mamal hongna fangan gadabani amasung thazani ngai oigadabani madu khakta da khunai amasung sel tungi pibam da awon ba purpang ngamgani Sri Modi hai Bharat asi renewable energy hai na puthongna ba honaba khwaidiki mating leba lebak singi manungda amani Ahum suba India US 2+2 ministerial dialogue ngasi New Delhi da pangthok lagani dialogue asida saruk ya nabi da America ge Secretary of State Mike Pompeo amasung Defense Secretary Mark T Esper niminini ge varak khongsa tel leiri varki mihur kangbu ngaksal Mantri Rajnath Singh amasung mapanthoram Mantri Dr S J Shankar na luchingani 2+2 mifam luarba tungda Secretary Pompeo amasung Secretary Esper ngasi nutil Pradhan Mantri Narendra Modi ga unagani Nagaland ngarang nong na mi kuntra ga tere COVID-19 na ba thengneri masi tharaga apun ba case listing nipan chatu khumpugu humdo shure raizagi haksal Mantri SP form na hai mi kunipa na Kohima dagini nipana Dimapur dagini amasung amana mon jila dagini housing active case listing ama chanipan kuntra humdo leri Assam da housing forward COVID-19 na ba Miyoi Singh cha da marfuma thoigi chang da naba phagalakle haksal Mantri Himanta Biswa Sarman hai ngarang miyoi chani subna mari positive oibe thengneki pune sample listing ni panchatra yankai hundoi test sobada positive oibe gi chang cha da ani dasmik ahum oiri Meghalaya da nongna COVID-19 narapadagi fagalakpa masing na hele health authorities na hai ngarang nongna miyoi nifuga nipan positive orapada chama kuntra mapan naba phaki hausi fawada miyoi marfuga matoilena astegi lekhitre active case na lising ma changa taramari amasung naba phaki ba masing na lising tere chamri humbudra mathoini Road Transport masung Highways Mantri Nitin Gadkari na Tripura da hayang National Highway Project mapan jatra hungani highway sing asigi asang ba 6 kilometer chani humfuni 20 lambias na rajya amaga phawna hanba amasung Bangladesh ka hena yang da amasung apan bulletin samna han bangam lagani highway sing asina rajya asigi connectivity hengal handuna tourism sector de hena chakhor han bangam lagani hozik aroi bada maru loshilakpada COVID-19 de ngak thongna ba face mask upa Miyam tin phamda mi amaga futaruk la na lena ba khut sa seng hamba amadi mai mi tarutna na thamba haiba achamba thong ahum asinga na chatpin na ba amukha na ning singjeri aroi ba da maroi ba paw amukha na Manipur COVID-19 positive oiba masing lising trami kunga mari yore lena asina sikiba masing na chamani fuga mari shure Vigilance Awareness Week lising ani kun ngasi haure Pradhan Mantri Narendra Modi hari masamarondam lepchaba ngamba Bharat na malengi semilon da chawna itilpi ge daba sakti yamu oigani amasung ahum suba India US 2+2 ministerial dialogue ngasi New Delhi da pangthok lagani Paulo Zare